Manipurda yelhomi sing ganjanaba amadi ain kaina changlakhiba mitop sing nakhai sengna khangdoknaba National Registration of Citizens NRC chatnahalu haina ngasi mahairoi lup taruk amadi Khwaramband Keithel marigi apunba ima singna khongjang changsinkhre NRC chatnahalu haiduna ima sing amadi mahairoi singna Keithelda protest tawduna kholau kaya lauki tungda Chief Minister gi banglo tamna rally chatki Rally aduna Kangla Gate mamang yokibada masing yamlaba police na tingduna thamki miyam amadi police ani gi marakta chawna muknaki adumakbu rally adu Kangla nungchup gate maya mamangdagi halanki khongjang aduda saruk yakiba mahairoi lup taruk ki luchingba amana haikibada lamdam asagi yalahumi sing kannabagi damak mahairoi lup tarukna khongjang asi changsilakpani Manipur government na issue asigi matangda cabinet ta warep lawkiba laikhre matang asida India government da mahairoi lup tarukna chetha kiba laikhre hairaduna India government na NRC asi Assam ki state da chatnahanbugum Manipur da su athuba matam chatnahanaba honabiyu haiki Manipur NRC!